China listing makan awaba kokdon kaya. Adubu China listing kayadagi ngasigi China asina karino. Karamba changyeng amamung tauriba. Phibam na asuk lureklaba matam asida. Karamba makan amamung thoklakadauriba. Pung ado na thengkiba na maram oiduna hainakhiba kawba yaroi khan ka adu da lakre makhoi gi boss ado. Makhoi ahum chu changlakpada leplammi saktam ama bodi ko namaste tuna aphan batupi ama uplaga maning ona leplambani saktam ado karamba matamda kamdong na changlakta na leiramba achamba amadi natte haiba khangli nupi ase samlang na ngaksam adu da tabat kai chinban adu tani uba tupigi marum adu dagi ngangsangang na tayriba lipstick hek yengbada fajarangadaba saktam mali ka adu da thanba maingana nupi adugi saktam laksilai non thaduna leiramba maithong haigalai saktam adu da pari hani puja su ukhrabani hanana mangonda fahollakraba saminni chela imaso asigumba tawhaningdaba thabak tawkhini khandona thokhaningdaba thawong thokhini khandona luchingba leichilba kondona Leichil, ay mi walag, ay mani pamdre, ay nang buta mo'y siyang nanusi, ay nakaigi demon oyam libano, doong matasok kalwade, ay nang asinong boso pamsara ka ni Haibade, kaigi nang natado na laibano, nang natawayaw na babago, tado na layaw bano. Hay nahik na kamlaglay nupado, Mikup ado, thawong ado, luching mamasing marang uragli, thokiba amagum, hana tawkraba amagum. Makokchi na paishili, jiglak pakok ado, kang mangamnaduna. Mamitab na ushinkiba nupado, uragli, mitlo anida, jingkada nupi mabukonduna, kapliba mahak ado. Sanahay na kauduna, tintakiba mahak ado. Nupi ado gimaithong, tab na layshilak pamikupta. Oirami saktam ado luching mamamit khangpangpang lagtuna sana adok nung shina kawkra paminglen ase kumbina bamadi mangda ningaida nupa magi phaiganda yatado na laikredo luching mamapi tay thokduna matam kuina aigi manglanda lakpi nangse aigi sana oiramlaba mamang mapok adudasu nanggay kathungna kidaba Handakti yaroy. Sana, handakti yaroy. Nanggay ka tungnadaba. Sungya yaroy sana. Ay bu ningsingbra. Mamang mapuki. Angom pakang aduni. Nang naigit haway. Kumantya nuni nang di. Ningsing lakrino pa amadi. Ningsing lakpamikupta. Tamoy shibuhena macet na thugay bikre. Tap na hirai. Nang natap na daikibang. Ay yeng bangamno. Ay leitrabasu nang dilew ko. Ay na mamichino shinkidana makut adudagi sakti tawdana nupi magi maraybak aduda nammi. Nupi maso masate kalaglaga mathaklomda paikhalai. Asiba misak amabo hinghan gadawri luchingba. Hinghan bada mati amuk thaway tharanido. Nupi mangonda magi oiba pumna magsinakre. Leichil makhada amubub tarakle. Luching basu nokmi makhada lektaduna padrak takre. Amaga may onshin na duna laikre. Nupi mana nupa mangonda, nupa mana nupi mangonda. Leichil tap na masado lengai. Midlu anidusu tap na panglai. Panglagpa midlu anidi pirangta na tumda na leiramle. Mangda ningayda mitsna nimang ushinduna yatariba nupado obada makutab na tanggalaglaga maithong aduda nalai. Manja nang sinushi ko. Kaigino nang naibo ay gitap mo ibo suklang tang nahaliba. Oirami na hakti ay manja. Wahay asi makakhay ki. Hagjang di choktaraba na mitsna animak among ushinkre, wakal mangkre. Puza sumapam ado yorakpada
ꯇꯧꯔꯝꯂꯤꯕꯗꯨ ꯎꯔꯦ, ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯄꯨꯖꯥ ꯍꯥꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯌꯥꯎꯔꯝꯂꯦ ꯃꯤꯍꯨꯜꯗꯤ꯫ ꯂꯨꯆꯤꯡꯕꯒꯤ ꯑꯃꯨꯛ ꯄꯥꯏꯔꯨꯕ ꯃꯤꯀꯨꯞꯇ ꯃꯤꯍꯨꯜ ꯃꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯇꯧꯅꯤ ꯈꯪꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯔꯝꯂꯕꯗ ꯄꯨꯖꯥ ꯃꯊꯥ ꯁꯥꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯋꯥꯔꯧꯅ꯫ ꯑꯩꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯌꯦꯛꯅꯕꯅ ꯁꯨꯛ ꯂꯥꯡꯒꯣꯏ ꯆꯠꯂꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯅꯤ? ꯃꯥꯅꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯐꯕ ꯗꯦꯃꯣꯅꯤ꯫ ꯅꯪꯒ ꯃꯥꯒ ꯅꯨꯡꯁꯤꯅꯗꯅ ꯌꯦꯛꯅꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯌꯦ꯫ ꯂꯨꯆꯤꯡꯕ, ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯕꯨ ꯍꯤꯡꯍꯜꯂꯝꯗꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯅ ꯑꯗꯨꯝ ꯍꯤꯡꯍꯟꯒꯗꯕ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯍꯤꯡꯍꯟꯕ తాꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯨꯆꯤꯡꯕ, ꯅꯪ ꯆꯍꯤ ꯑꯃꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯅꯤ꯫ ꯁꯛꯇꯤ ꯄꯨꯝꯕꯗꯤ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯆꯤꯜꯕꯨ ꯀꯥꯎꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ? ꯃꯈꯥ ꯇꯞꯅ ꯇꯥꯏ꯫ ꯐꯠꯇꯕ ꯍꯥꯏꯕ ꯐꯨꯔꯨꯞ ꯂꯩꯇꯦ꯫ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯐꯠꯇꯕ ꯌꯥꯟꯁꯤꯟꯅꯕꯅꯤ꯫ ꯍꯟꯇꯔꯁꯤꯡꯗꯁꯨ ꯂꯣꯏꯅ ꯐꯅꯤ ꯍꯥꯏꯕ ꯂꯩꯇꯦꯅꯦ꯫ ꯁꯥꯊꯤꯕ ꯍꯟꯇꯔ ꯐꯠꯇꯕ ꯂꯩꯔꯤ, ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯤꯡꯍꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯅꯪ ꯌꯥꯎꯗꯅ ꯂꯩꯆꯤꯜꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯗꯣꯔꯛꯂꯒ ꯃꯟꯇ꯭ꯔ ꯑꯀꯟꯕ ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯝ ꯇꯧꯔꯛꯂꯕꯗ ꯂꯨꯆꯤꯡꯕꯁꯨ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯄꯨꯖꯥꯅ ꯁꯣꯟꯈꯤꯕ ꯃꯟꯇ꯭ꯔꯅ ꯃꯥꯕꯨ ꯊꯋꯥꯏ ꯍꯥꯞꯈ꯭ꯔꯦ꯫ ꯄꯨꯖꯥ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯇꯥꯡ ꯆꯥꯅ ꯊꯣꯛꯂꯛꯀꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯪꯉꯔꯣꯏ꯫ ꯑꯩ ꯃꯥꯡꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯂꯩꯆꯤꯜ, ꯂꯨꯆꯤꯡꯕ, ꯑꯩꯒꯤ ꯕꯣꯔꯅꯤ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯗꯨꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯁꯤꯟꯊꯔꯝ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯄꯨꯖꯥ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯔꯛꯄꯗ ꯐꯪꯈ꯭ꯔꯦ, ꯄꯨꯗꯨꯅꯁꯨ ꯆꯠꯈꯤ ꯃꯌꯨꯝ ꯂꯝꯗꯝ ꯇꯝꯅ꯫ ꯁꯣꯝꯗꯅ ꯃꯤꯂꯤꯅ, ꯅꯈꯣꯏꯕꯨ ꯁꯛ ꯑꯣꯏꯅ ꯎꯕ ꯑꯩ ꯍꯔꯥꯎꯔꯦ꯫ ꯄꯥꯔꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯑꯩꯁꯨ ꯑꯉꯥꯎꯕꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯇꯤ ꯗꯦꯃꯣꯟꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ, ꯑꯗꯨꯒ ꯗꯥꯏꯃꯟ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯍꯥꯠꯄꯒꯤ ꯃꯇꯝꯅꯤ꯫ ꯂꯣꯌꯥꯅ, ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯍꯟꯇꯔ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ? ꯍꯟꯇꯔ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯍꯥꯠꯄ ꯇꯥꯕꯅꯤ, ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯦꯅꯤꯋꯦ, ꯗꯥꯏꯃꯟꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕ꯫ ꯋꯥꯍꯩ ꯑꯗꯨ ꯌꯥꯅꯤꯡꯗꯦ, ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯑꯃ ꯎꯔꯤ ꯂꯩꯁꯅꯥꯅ꯫ ꯗꯥꯏꯃꯟ ꯑꯗꯨꯗꯤ ꯃꯥꯡꯍꯟꯈꯤꯒꯅꯤ, ꯇꯣꯉꯥꯟꯕ ꯃꯤ ꯑꯃꯠꯇꯗ ꯄꯤꯕ ꯌꯥꯔꯣꯏ꯫ ꯃꯤꯂꯤ ꯈꯥꯅ ꯌꯦꯡꯂꯛꯏ, ꯅꯪ ꯀꯩ ꯈꯪꯉꯦ? ꯂꯩꯁꯅꯥ ꯇꯨꯃꯤꯟ ꯂꯩ꯫ ꯀꯥꯗꯨꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯗꯦꯃꯣꯟ ꯑꯗꯨ ꯎꯕꯗ ꯃꯤꯂꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯎꯞꯂꯝꯕ ꯇꯨꯄꯤ ꯂꯧꯊꯣꯛꯂꯒ ꯈꯪꯂꯪ ꯂꯪꯁꯤꯜꯂꯤ꯫ ꯗꯦꯃꯣꯟ ꯑꯗꯣ ꯃꯀꯣꯛ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯦ, ꯑꯍꯨꯝꯃꯛ ꯈꯪꯉꯤ꯫ ꯇꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯠ ꯎꯞꯁꯤꯟꯈꯤ ꯅꯨꯄꯤ ꯑꯗꯣ꯫ ꯅꯊꯧ ꯃꯁꯛ ꯈꯪꯉꯨ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯣꯌꯥ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯒꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯪꯅꯕ ꯂꯩꯇꯦ꯫ ꯇꯅꯨꯒ ꯌꯥꯝ ꯊꯨꯅ ꯂꯥꯞꯊꯣꯛꯅꯧ꯫ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯦ ꯈꯟꯒꯅꯨ꯫ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯕ ꯃꯤꯀꯨꯞꯇ ꯋꯤꯠꯁꯤꯡꯁꯨ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ, ꯃꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯛꯈꯤꯕꯒ꯫ ꯃꯥ ꯊꯣꯛꯈꯤꯕꯒ ꯂꯣꯌꯥ ꯁꯥꯎꯅ, ꯅꯨꯄꯤꯅ ꯑꯣꯏꯔꯝꯃꯕ? ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯗꯨ ꯀꯩꯅꯣ? ꯇꯅꯨꯕꯨ ꯍꯥꯠꯄ, ꯇꯅꯨꯗꯒꯤ ꯂꯥꯞꯊꯣꯛꯄ, ꯃꯤꯅꯨꯡꯁꯤ ꯎꯠꯇꯕ, ꯑꯩꯅ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯟꯇꯔꯅꯤ, ꯃꯥꯒ ꯁꯤꯡꯅꯔꯛꯄ ꯉꯝꯃꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯥ ꯀꯌꯥꯝ ꯀꯟꯕ ꯃꯤꯅꯣ? ꯗꯥꯏꯃꯟ ꯑꯗꯣ ꯃꯥꯅ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯉꯥꯡꯉꯤ, ꯕꯣꯁ ꯑꯣꯏꯔꯝꯃꯛꯀꯤ ꯇꯧꯕꯅꯤ꯫ ꯑꯩꯗꯤ ꯈꯠꯅꯔꯒꯦ ꯈꯟꯕꯅꯤ꯫ ꯄꯥꯔꯤꯗꯤ ꯃꯈꯥꯗ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯥꯅ ꯐꯕ ꯐꯠꯇꯕ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ꯫ ꯂꯩꯁꯅꯥꯅ, ꯌꯥꯝ ꯁꯥꯊꯤꯕꯤ ꯃꯥꯜꯂꯤ, ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ꯫ ꯄꯥꯔꯤ, ꯑꯁꯤ ꯅꯍꯥꯟꯒꯤ ꯑꯉꯥꯎꯕꯤꯗꯨꯔꯣ? ꯃꯥꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯂꯣꯌꯥ ꯑꯍꯤꯡ ꯊꯦꯡꯂꯦ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯇꯅꯨꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯦꯡꯂꯕꯅ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯋꯥꯍꯩ ꯑꯗꯨꯅ ꯂꯥꯡꯇꯛꯅꯍꯟꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯣ
ꯑꯣꯟꯊꯣꯛ ꯑꯣꯟꯈꯥ ꯇꯧꯗꯨꯅ ꯁꯥꯊꯤꯕ ꯑꯌꯨꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯩꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯅꯤ, ꯀꯔꯤꯒꯤ ꯋꯥꯠꯂꯨꯅꯤ? ꯂꯩꯆꯤꯜꯒꯤ ꯑꯁꯣꯛꯄ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯂꯩꯔꯝꯂꯦ ꯀꯥ ꯑꯗꯨꯗ꯫ ꯅꯣꯛꯐꯦꯠ ꯇꯧꯅꯁꯨ ꯅꯥꯀꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯇꯨꯝꯂꯝꯃꯤ ꯁꯛꯇꯝ ꯑꯗꯣ ꯃꯀꯥ ꯂꯥꯝꯅ꯫ ꯂꯩꯆꯤꯜ ꯍꯥꯏꯔꯞ ꯅꯣꯛꯆꯩ꯫ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯂꯦꯡꯒꯦ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯥꯛꯇ ꯅꯥꯗꯨꯅ ꯃꯃꯥꯏ ꯁꯨꯞꯆꯤꯟꯈꯤ꯫ ꯊꯣꯏꯅ "ꯏꯅꯝꯃ, ꯈꯟꯅ ꯇꯧꯕꯤꯅꯨ. ꯇꯥꯃꯣꯁꯨ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ, ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ." ꯂꯩꯆꯤꯜ ꯄꯥꯈꯠꯅ "ꯗꯥꯁꯦ ꯀꯩꯗꯧꯔꯤꯅꯣ?" ꯅꯤꯡꯁꯤꯡꯂꯛꯏ ꯃꯪ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯥꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ꯫ ꯂꯦꯡꯒꯦ ꯍꯣꯠꯅꯕꯗ ꯊꯣꯏꯅ ꯈꯥꯝꯗꯨꯅ "ꯉꯥꯏꯈꯣ ꯏꯅꯝꯃ, ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯔꯝꯒꯅꯤ." "ꯊꯣꯏ, ꯏꯅꯝꯃ ꯅꯥꯕ ꯐꯥꯎꯗ꯭ꯔꯤ. ꯏꯁꯤꯡ ꯊꯛꯈꯤ. ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯨꯔꯛꯑꯣ." ꯍꯥꯏꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯕꯕꯨ ꯌꯦꯡꯗꯨꯅ "ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ ꯃꯥꯅ ꯅꯝꯗꯨꯅ ꯑꯩꯕꯨꯁꯨ. ꯁꯅꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯀꯧꯗ. ꯅꯪꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯣ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯗꯣ?" ꯍꯥꯏꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯨꯆꯤꯡꯕꯒꯤ ꯐꯩꯖꯨꯞ ꯈꯔ ꯆꯤꯡꯈꯠꯄꯤ꯫ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯂꯨꯆꯤꯡꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯀꯟꯈꯤ, ꯄꯥꯏꯁꯤꯟꯈꯤꯕ ꯃꯈꯨꯠ ꯑꯗꯣ ꯌꯥꯝ ꯀꯟꯈꯤ ꯃꯥꯜꯂꯤ꯫ ꯂꯩꯆꯤꯜ ꯁꯣꯛꯏ꯫ "ꯗꯗꯥ, ꯈꯨꯠꯁꯤ ꯅꯥꯏꯌꯦ." ꯂꯨꯆꯤꯡꯕ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯨꯗꯥꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯀꯟꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯉꯛꯅ "ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯧ. ꯀꯨꯝꯊꯧ ꯍꯥꯏꯁꯤ ꯅꯉꯣꯟꯗꯅꯤ." "ꯏꯃꯥ! ꯏꯃꯥ!" ꯂꯩꯆꯤꯜꯁꯨ ꯉꯛꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯅꯨꯄꯥ ꯃꯥꯕꯨ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯛꯂꯦ ꯃꯥꯒꯤ ꯀꯥꯅ ꯁꯨꯛ ꯍꯣꯡꯂꯝꯕꯗ꯫ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ "ꯁꯤ ꯅꯪꯒꯤꯔꯥ? ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ?" "ꯗꯗꯥ." "ꯀꯅꯥꯒꯤ ꯗꯗꯥꯅꯣ? ꯅꯪꯅ ꯀꯅꯥꯅꯣ? ꯅꯃꯤꯡ ꯀꯩ ꯀꯧꯏ?" ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯆꯤꯟ ꯄꯥꯜꯂꯤꯗꯣ ꯈꯨꯝꯅꯕꯅꯤ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯅꯕ ꯅꯠꯇꯦ." ꯇꯟꯖꯥꯗꯨꯗ ꯊꯣꯏ, ꯊꯣꯏꯕ, ꯔꯤꯅꯥ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯔꯤꯅꯥꯅ "ꯏꯆꯥ ꯊꯣꯏ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯂꯥꯎꯔꯤꯕꯗꯨ ꯀꯩꯒꯤꯅꯣ?" "ꯀꯩꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯝꯗꯤ? ꯁꯤ ꯀꯅꯥꯒꯤꯅꯣ? ꯁꯤ ꯀꯅꯥ ꯀꯥꯅꯣ?" "ꯅꯪꯒꯤ ꯀꯥꯅꯤꯅꯦ ꯏꯕꯨꯡꯉꯣ." "ꯀꯔꯤ? ꯑꯩꯒꯤ ꯀꯥ? ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯀꯩꯅꯣ ꯇꯧꯔꯝꯃꯤꯕꯁꯦ? ꯏꯃꯥ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ." ꯅꯨꯄꯤ ꯃꯉꯣꯟꯗ ꯈꯔꯞ ꯌꯦꯡꯂꯛꯏ꯫ "ꯑꯁꯤꯅ ꯀꯅꯥꯅꯣ ꯏꯃꯥ?" ꯋꯥꯍꯪ ꯑꯗꯨꯗ ꯑꯍꯨꯝꯃꯛ ꯉꯛꯏ, ꯌꯦꯡꯂꯛꯏ꯫ ꯂꯨꯆꯤꯡꯕ ꯍꯟꯗꯦ꯫ "ꯑꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯀꯥꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤꯕꯁꯤ ꯑꯁꯤ ꯀꯅꯥꯅꯣ?" ꯂꯩꯆꯤꯜꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯔꯤꯅꯥꯅ "ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤꯅꯦ." ꯂꯨꯆꯤꯡꯕ ꯉꯛꯅ "ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕ? ꯀꯅꯥꯒꯤ ꯅꯨꯄꯤ? ꯀꯔꯝꯕ ꯃꯇꯥꯡꯗ ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯕ? ꯍꯥꯏꯖꯤꯟꯒꯅꯨ ꯏꯃꯥ, ꯑꯩ ꯃꯥ ꯈꯪꯗꯦ." ꯍꯥꯏꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯝꯕꯣꯝ ꯑꯅꯤ ꯑꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯅꯥꯔꯤꯕꯅꯤ, ꯁꯣꯛꯏ ꯃꯥꯏꯊꯣꯡ꯫ ꯂꯨꯆꯤꯡꯕ ꯃꯨꯟꯅ ꯁꯥꯎꯔꯞ ꯌꯦꯡꯂꯒ "ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯒꯦ, ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯩꯔꯝꯕꯅꯣ?" "ꯗꯗꯥ, ꯑꯩ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ." ꯂꯨꯆꯤꯡꯕ ꯂꯩꯆꯤꯜꯕꯨ ꯂꯥꯛꯇꯅ ꯏꯟꯈꯤ꯫ ꯂꯩꯆꯤꯜꯁꯨ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ "ꯃꯤꯅꯝꯕ, ꯅꯪ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦ? ꯏꯁꯥ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯀꯥꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯁꯤ ꯅꯪ ꯀꯌꯥꯝ ꯄꯥꯝꯒꯦ? ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯀꯅꯥꯒꯤꯅꯣ? ꯑꯩꯒꯤ ꯐꯃꯨꯡꯗꯤ?" ꯊꯣꯏꯕꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯃꯥ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ. ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯒꯤ ꯑꯎꯟꯄꯣꯠꯅꯤ." ꯂꯨꯆꯤꯡꯕ ꯃꯀꯣꯛ ꯑꯗꯣ ꯂꯩꯈꯥꯏꯔꯦ꯫ ꯁꯨꯝ ꯈꯪꯗꯕ ꯃꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯌꯨꯝ ꯄꯥꯜꯂꯣꯏ ꯂꯩꯔꯤꯕ ꯃꯥꯅꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯅꯤ꯫
ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯦ ꯇꯥꯕꯗ ꯃꯥ ꯉꯥꯎꯔꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯣ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯣ ꯂꯨꯆꯤꯡꯕ ꯊꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯧꯊꯣꯛꯂꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯏ ꯀꯥꯔꯛꯇꯨꯅ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯔꯒ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯀꯣꯟꯈꯠꯂꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡꯇꯅ ꯊꯨꯝꯈ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯆꯩꯍꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯕꯨꯡꯉꯣ? ꯅꯪ ꯉꯥꯎꯔꯕ꯭ꯔꯥ? ꯅꯪ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛꯂꯥ? ꯂꯨꯆꯤꯡꯕ ꯃꯌꯥ ꯆꯤꯛꯂꯒ ꯑꯩ ꯂꯨꯍꯣꯡꯈꯤꯗꯦ ꯍꯥꯏꯕ ꯈꯪꯉꯤ, ꯃꯥꯁꯨ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯏꯃꯥ ꯍꯣꯏꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯈꯩ ꯑꯩ ꯌꯨꯝꯗ ꯆꯪꯉꯛꯑꯣꯏ ꯍꯥꯏꯔꯝꯂꯒ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤ꯫ ꯂꯩꯆꯤꯜ ꯇꯞꯅ ꯏꯃꯥ, ꯄꯥꯕꯨꯡ, ꯊꯣꯏ, ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯊꯣꯏꯅ ꯏꯅꯝꯃ ꯊꯝꯃꯣꯁꯦ, ꯇꯁꯦꯡꯅ ꯀꯥꯎꯔꯕ꯭ꯔꯥ? ꯊꯣꯏꯕ ꯗꯣꯛꯇꯔꯗ ꯀꯣꯜ ꯇꯧꯔꯒ ꯊꯣꯛꯈꯤ꯫ ꯔꯤꯅꯥꯅ ꯃꯧ ꯀꯔꯤꯝ ꯈꯟꯒꯅꯨꯁꯦ, ꯃꯥꯏꯅ ꯋꯥꯈꯜ ꯂꯥꯛꯆꯔꯅꯤ꯫ ꯏꯃꯥ ꯍꯣꯏ ꯗꯣꯛꯇꯔ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏ, ꯏꯅꯝꯃ ꯈꯛꯇ ꯂꯩꯖꯒꯦ꯫ ꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯂꯩꯆꯤꯜ ꯊꯣꯏꯅ ꯊꯣꯛꯈ꯭ꯔꯕꯗ ꯈꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯃꯅꯤꯡ ꯇꯝꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯦꯟꯊꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯥ ꯃꯥꯅ ꯑꯃꯨꯛ ꯈꯪꯕꯤꯗ꯭ꯔꯦꯗꯣ꯫ ꯀꯔꯝꯅꯗꯤ ꯋꯥꯔꯝꯂꯣꯏ, ꯃꯄꯣꯛ ꯑꯃꯒꯤ ꯃꯥꯟꯖꯅꯤ꯫ ꯈꯪꯂꯛꯄꯗ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯔꯦ ꯅꯨꯄꯤ ꯃꯥꯗꯤ꯫ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯤꯉꯩ ꯍꯦꯟꯅ ꯀꯥꯏꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄ ꯃꯥꯂꯪꯂꯛꯇ ꯄꯥꯏꯔꯛꯏ ꯆꯦꯃꯥꯏ ꯑꯅꯤ ꯅꯞꯅꯗꯨꯅ ꯇꯥꯔꯔꯦ꯫ ꯂꯩꯆꯤꯜ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯃꯣꯟꯅ ꯄꯥꯏꯈꯠꯂꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯥꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯄꯥꯏꯊꯣꯛꯈꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯅꯤ꯫ ꯁꯛꯇꯝ ꯑꯗꯣ ꯇꯞꯅ ꯅꯥꯜꯂꯤ, ꯅꯤꯡꯊꯤꯈ꯭ꯔꯦ, ꯐꯖꯈ꯭ꯔꯦ꯫ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯍꯤ ꯍꯣꯟꯕꯒꯤ ꯁꯛꯇꯝ ꯃꯥꯟꯅꯔꯝꯃꯤ ꯁꯛꯇꯝ ꯑꯗꯨꯁꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯄꯥꯔꯛꯏ꯫ ꯉꯥꯏꯔꯝꯒꯦꯀꯣ ꯅꯍꯥꯛꯄꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ, ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯡꯗꯅ ꯅꯪꯕꯨ ꯃꯊꯪ ꯃꯄꯣꯛ ꯑꯁꯤꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯈꯤꯁꯤ꯫ ꯀꯟꯅ ꯆꯨꯕ ꯅꯣꯡꯖꯨꯗ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯡꯗ ꯉꯥꯏꯔꯝꯒꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯛꯄ ꯃꯤꯀꯨꯞꯇ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯄꯦꯟꯅꯁꯨ ꯍꯤꯛ ꯀꯞꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯪ ꯉꯥꯏꯔꯝꯕ ꯑꯣꯏꯕ ꯇꯥꯏ, ꯅꯪꯕꯨ ꯀꯟꯅ ꯆꯨꯕ ꯅꯣꯡꯖꯨꯗꯨꯗ ꯑꯩꯅ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡꯗ ꯂꯦꯞꯄꯗꯨ ꯃꯥꯟꯖ ꯅꯪꯕꯨ ꯉꯥꯏꯕ ꯑꯣꯏꯔꯕ ꯇꯥꯏ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅ ꯄꯥꯊꯣꯛꯂꯦ꯫ ꯆꯣꯅꯁꯨ ꯆꯦꯜꯂꯛꯏ ꯏꯆꯦꯜꯒꯨꯝ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯀꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯎꯁꯤꯟꯅꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯣ꯫ ꯏꯀꯨꯠꯁꯤꯅ ꯅꯪꯕꯨ ꯍꯥꯠꯄꯗꯤ ꯃꯄꯣꯛꯇꯁꯨ ꯉꯝꯂꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯣ꯫ ꯃꯇꯥꯡ ꯂꯥꯛꯂꯕ ꯃꯤꯀꯨꯞꯇ ꯅꯈꯨꯠꯃꯛꯅ ꯑꯩꯕꯨ ꯍꯥꯠꯂꯝꯃꯨ, ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯇꯞꯅ ꯍꯧꯒꯠꯈꯤꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯦꯃꯥꯏꯁꯤꯡ ꯑꯗꯣ ꯁꯣ ꯂꯣꯜꯂꯕ ꯁꯣ ꯕꯣꯛꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯃꯨꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯤꯠꯂꯨ ꯑꯅꯤ ꯎꯏꯁꯤꯟ ꯄꯣꯊꯥꯔꯦ ꯃꯍꯥꯛ ꯑꯗꯣ꯫ ꯁꯣꯝꯗꯅ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯂꯪꯉꯤ꯫ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂꯥ? ꯑꯩ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕ? ꯑꯣꯏꯊꯣꯛꯇ꯭ꯔꯒꯅ ꯂꯩꯔꯝꯃꯤꯕ ꯄꯣꯠꯆꯩ ꯐꯣꯇꯣꯗꯨꯅ ꯀꯔꯤ? ꯐꯅ ꯑꯩꯅ ꯀꯥꯎꯕ ꯑꯣꯏꯔꯕꯁꯨ
ꯑꯩ ꯂꯨꯍꯣꯡꯂꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯊꯤꯔꯣꯏ, ꯋꯥꯁꯛꯈꯤꯕꯅꯤ꯫ ꯂꯝꯂꯥꯟꯕꯤ ꯃꯥꯒꯤꯗꯤ ꯂꯩꯃꯤꯟꯅꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯊꯥꯅꯤꯜꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯥꯅꯤꯜ ꯃꯥꯁꯇ ꯄꯥꯏꯈꯠꯂꯗꯨꯅ, ꯀꯔꯤ ꯂꯩꯔꯦ? ꯑꯩ ꯂꯨꯍꯣꯡꯉꯕ ꯊꯥꯅꯤꯜ, ꯅꯪꯁꯨ ꯃꯣꯏꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏꯔꯥ? ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯂꯩꯆꯤꯜꯒ ꯂꯨꯍꯣꯡꯉꯤꯗꯨꯗꯤ ꯅꯌꯨꯝꯗꯁꯨ ꯏꯉꯥꯟ ꯉꯥꯟꯅ ꯈꯤꯜꯂ ꯂꯩꯔꯦ꯫ ꯂꯩꯆꯤꯜ ꯍꯥꯏꯕ, ꯂꯩꯆꯤꯜ? ꯅꯪꯁꯨ ꯉꯥꯎꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯔ ꯉꯥꯎꯔꯤꯁꯦ? ꯑꯩ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯐꯣꯟ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯪꯈ꯭ꯔꯦ꯫ ꯅꯨꯄꯤ ꯌꯥꯗꯕ ꯃꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯐꯅ ꯅꯣꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯊꯥꯖꯗꯦ꯫ ꯂꯨꯍꯣꯡꯂꯝꯕꯁꯨ ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯊꯣꯏꯕꯅ ꯗꯣꯛꯇꯔ ꯑꯃꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯗꯣꯛꯇꯔ, ꯃꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ? ꯃꯥꯅ ꯏꯃꯧꯕꯨ ꯃꯁꯛ ꯈꯪꯗꯦ, ꯃꯥ ꯂꯨꯍꯣꯡꯗꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯒ ꯂꯩꯔꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯀꯥꯎꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯀꯩꯁꯨꯝ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯊꯨꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯀꯅꯤꯗ꯫ ꯐꯔꯦ ꯗꯣꯛꯇꯔ, ꯃꯥꯅꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯔꯕꯗꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯏꯃꯧꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯥꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯕ ꯊꯕꯛꯂꯥ? ꯁꯨꯝꯗꯧꯔꯣ, ꯏꯃꯧꯗ ꯍꯥꯏꯗꯅ ꯂꯨꯆꯤꯡꯕꯅ ꯅꯤꯡꯁꯤꯡꯅꯕ ꯍꯥꯟꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯅꯤꯡꯁꯤꯡꯂꯛꯄꯁꯨ ꯌꯥꯏ꯫ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯕꯗꯤ ꯗꯣꯛꯇꯔ? ꯑꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯇꯧꯗꯨꯅ ꯌꯦꯡꯉꯨ꯫ ꯐꯅꯤ ꯗꯣꯛꯇꯔ, ꯑꯗꯨꯝꯅ ꯍꯥꯟꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯈꯧꯔꯥꯡꯅ ꯌꯦꯡꯂꯝꯕ ꯃꯃꯥ ꯔꯤꯅꯥꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕꯤꯔꯛꯏꯅꯣ ꯃꯣꯏꯕꯥꯕꯨꯡ? ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯀꯥꯎꯈꯤꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯠꯇꯦ, ꯏꯃꯧꯗꯨꯁꯨ ꯗꯣꯛꯇꯔꯅꯤ, ꯃꯥꯅ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯀꯣꯟꯅ ꯇꯞꯅ ꯃꯃꯥ ꯅꯪꯅ ꯑꯣꯏꯅ ꯌꯦꯡꯉꯨ꯫ ꯍꯣꯏ ꯃꯣꯏꯕꯥꯕꯨꯡ꯫ ꯇꯅꯨꯁꯨ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯧꯒꯠꯄꯗ ꯀꯣꯛ ꯑꯗꯣ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯇꯕꯗꯤ ꯌꯥꯗꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯋꯥꯔꯛꯄ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯥꯡꯗ ꯃꯥꯇꯕꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯕ ꯑꯗꯣ ꯃꯇꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯀꯥ ꯂꯥꯝꯊꯣꯔꯛꯏ꯫ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ, ꯀꯔꯤ ꯇꯧꯔꯦ? ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯈꯣꯟ ꯁꯤꯔꯦ ꯅꯪ꯫ ꯅꯪꯁꯨ ꯁꯤꯔꯦ꯫ ꯑꯩꯗꯤ ꯅꯥꯔꯦ, ꯑꯩꯁꯨ ꯅꯥꯔꯦ꯫ ꯑꯅꯤꯗꯣ ꯍꯩꯔꯞ ꯅꯣꯛꯏ꯫ ꯇꯅꯨꯅ, ꯆꯥꯟꯅꯈ꯭ꯔꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯉꯔꯥꯡꯁꯦ ꯏ ꯈꯔ ꯌꯥꯝ ꯄꯤꯔꯨꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯌꯥꯝ ꯆꯠꯃꯟꯈ꯭ꯔꯕ ꯈꯪꯗꯦ, ꯀꯣꯛꯁꯤ ꯉꯥꯎꯗꯅ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯩ꯫ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣꯅ ꯄꯪꯄꯥꯡꯗ ꯄꯥꯡꯒꯦ꯫ ꯅꯁꯥꯒꯤꯁꯨ ꯌꯦꯡꯉꯨ, ꯌꯦꯡꯗ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤ ꯇꯧꯕꯗ ꯅꯥꯔꯤꯕ? ꯊꯣꯛꯈꯤꯕ ꯑꯗꯣ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯒꯦ ꯅꯤꯡꯉꯤ꯫ ꯆꯥꯟꯅꯕꯤ ꯃꯇꯥꯅꯤ ꯍꯥꯏꯐꯝꯁꯨ ꯊꯣꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯣꯏꯅꯃꯛ ꯂꯤꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯔꯥꯡ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯈꯔ ꯂꯤꯔꯤ, ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯣꯠꯁꯤꯜꯂꯤ꯫ ꯑꯦ, ꯌꯥꯝ ꯊꯤ ꯎꯁꯤꯠꯇꯦꯅ ꯃꯥꯗꯤ꯫ ꯀꯣꯛ ꯍꯥꯠꯇꯣꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯁꯨ? ꯇꯅꯨ, ꯑꯩ ꯄꯥꯡꯗꯕ ꯍꯟꯇꯔ ꯅꯠꯇꯦ꯫ ꯗꯦꯃꯣꯟ ꯑꯃꯅ ꯃꯁꯥꯒꯤ ꯃꯤ ꯁꯛꯇꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯈꯨꯠꯊꯥꯗꯦ, ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯀꯣꯜ ꯑꯃ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯇꯞꯅ, ꯉꯥꯏꯈꯣꯀꯣ ꯍꯥꯏꯅ ꯇꯅꯨꯕꯨ ꯍꯣꯜꯗ ꯊꯝꯂꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯅꯠꯇꯕ, ꯍꯥꯟꯅꯒꯨꯝꯁꯨ ꯑꯣꯏꯗꯕ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜ, ꯇꯝꯊꯤꯕ ꯃꯤꯆꯩ ꯁꯥꯎꯔꯞ ꯉꯥꯡꯗꯨꯅ꯫ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯅꯪꯒꯤ ꯅꯝꯕꯔ ꯃꯇꯧ ꯀꯔꯝꯅ ꯌꯥꯎꯔꯝꯃꯤꯕ? ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯅꯪꯒꯤ ꯐꯣꯇꯣ ꯃꯇꯧ ꯀꯔꯝꯅ ꯌꯥꯎꯔꯝꯃꯤꯕ? ꯑꯗꯨꯒ
ꯑꯩꯅ ꯗꯦꯃꯣꯅꯤ ꯍꯥꯏꯕ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯃꯤ? ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯩꯕꯨ ꯍꯥꯠꯄ, ꯑꯩꯒꯤ ꯅꯥꯛꯇ, ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯍꯟꯇꯔ,